ꯑꯩꯅ ꯊꯥꯒꯠꯂꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏꯀꯣ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕ ꯈꯔ ꯍꯥꯡꯖꯔꯤꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯃꯨꯠꯈꯤꯅꯤ ꯊꯥꯗꯠꯄ ꯉꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯍꯣꯏꯅꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯗꯞꯈꯗꯤ ꯇꯧꯁꯤꯜꯂꯛꯀꯅꯨꯗ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯔꯛꯀꯦ ꯃꯌꯥꯝꯅ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯔꯛꯀꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯀꯣꯜ ꯄ꯭ꯔꯦꯡꯁꯤꯗꯤ ꯑꯩ ꯏꯃꯥꯟꯅꯕꯗꯣ ꯑꯣꯏꯅ ꯇꯧꯒꯦ ꯀꯣꯂꯦꯖ ꯀꯣ ꯏꯃꯥꯟꯅꯕ ꯀꯣꯂꯦꯖ ꯀꯥꯕ ꯍꯥꯏꯗꯤ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕ ꯃꯉꯣꯟꯗ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯗꯣꯏꯅꯦ ꯃꯥ ꯌꯥꯝ ꯁꯥꯎꯍꯟꯒꯦ ꯑꯩꯅ ꯃꯥ ꯌꯥꯝ ꯄꯥꯝꯕ ꯁꯥꯁꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯄ꯭ꯔꯦꯡꯁꯤꯗꯤ ꯀꯣꯜ ꯄ꯭ꯔꯦꯡꯅꯦꯕꯀꯣ ꯑꯗꯨꯅ ꯀꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯄ꯭ꯔꯦꯡꯅꯦ ꯈꯟꯗꯣꯛꯑꯒ ꯁꯨꯝ ꯄꯤꯔꯛꯑꯣꯕ ꯑꯩꯁꯨ ꯄ꯭ꯔꯦꯡ ꯇꯧꯔꯤꯅꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯧꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯄꯥꯈꯠꯂꯦ ꯀꯩ ꯆꯩꯔꯛꯀꯗꯣꯏꯔꯥ ꯈꯪꯗꯦ ꯆꯩꯔꯛꯁꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯑꯗꯣ ꯄ꯭ꯔꯦꯡꯅꯦꯗꯅꯀꯣ ꯑꯗꯣ ꯑꯩ ꯀꯣꯜꯁꯦ ꯇꯧꯅꯕ ꯇꯧꯔꯒꯦꯀꯣ ꯁꯤꯗ ꯀꯃꯥꯏꯅ वो एक वीआईपी नंबर है VIP तो नंबर कृपया आप बात करने में ध्यान रखें आपने जिस नंबर पर फोन किया है वो एक वीआईपी नंबर है तो कृपया आप बात करने में ध्यान रखें आपने जिस नंबर पर फोन किया है वो एक वीआईपी नंबर है तो कृपया आप बात करने में ध्यान रखें आपने जिस नंबर पर फोन किया है वो एक वीआईपी नंबर है तो कृपया आप बात करने में आप जिस व्यक्ति को कॉल कर रहे हैं वह उत्तर नहीं दे रहे हैं कृपया कुछ समय पश्चात प्रयास करें खंगदबगी पाइदब ओइरमगनिबा माइसे अमुका तौसनसेबको नंबर खंगदबै पाइदो माले कॉल दरसी आपने जिस नंबर पर फोन किया है वो एक वीआईपी नंबर है तो कृपया आप बात करने में ध्यान रखें हेलो 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 ताब्रो ताए कना उमरजित रो माने कना नुंगाइरिबो नुंगाइरि अदो कना कइनो अई खंगद्रबो अदो अई नंबर सेव तौदसिदा खंगद्रे कना ओइरबो कइनो याम थुना काविना नुंगाइरिबबा केदौरमिनो नुंगुदी नुंगाइरि अदो नंबर दो सेव तौदमनिना कनानो खंगद्रबा केदौरमिनोबा तुम थबा मा तौरमबनिदा दो कनानो अमता हबिरादि फदो चंचन ने चंचन आईडी चंचन कावरबो चंचन खंगद्रबो कना चंचन आई खंगेबो चाकती चारबो चाद्री कइनो कॉलेज लोइख्रे कइनो चंचन खंगद्रे हाइसिबो कॉलेज लोइरे अदो आई खंगद्रे निंसिंबा तोक्त्रे कनानो चंचन नाइसे कइनो कमाइना आई चंचन कौबा आई थेंगनद्री कइनो चंचन कनानो खंगद्रे आई कइनो हाइसिबो याम थुना कावे अमता निंगसंगुने खंगब्रा अमते यंगो हाइदि अखोइनगा कइनो कारिङिदा थर्ड सेमेस्टर गा कारिङै मतांगदुदा चंचन आई खंगद्रेबो कइनो काय कॉलेज काय तमके हाइसे कइनो अखोइ पुन्ना तमिनै दुदि कावरबो मोइरांग कॉलेज दा मोइरांग कॉलेज चंचन कौबो थेंगनरते दाइदि कइनो हाइसिबो आइनगा अदाइ मतमदा आइना कइनो कोइतान तानबदो खंगद्रो आई खंगद्रेदा अस याम थुना कावे होय तानदबा तोख्रोसे अदाइ मतमदसु नंगने खंदे याइरा यादैरा कइनोम तौरगा हाइदि सुम हायो याददि सुम लोइसनग्रेदना कइनो आई ज्ञान आई को लोइ नौसिलेको कनानो अमतंग खंगदि फदोबो कनानो चंचन आइजे कनानो कनागा तिनागे हाइसे अदुगिने आई फोन तौरइसे हेमा साइंस डिपार्टमेंट दा ओइमिनैदो कावरबा हाइबा होइने आइसे साइंस डिपार्टमेंट ने दो अदुना खंगद्रेबो होय खंगदबा तोख्रोसे यारे अदो आई कइनोम हंगे तौबनिदा हंगो यानी उमरजिसे हुजिक नुपी खंगनबा लैग्रबा कमाइन तइनो हुजिकतिरो औ सी सेक्रेट ओइना थम्मगे दो कई लई हाइरा लैते हाइराबा हुजिकलो औ
ꯍꯣꯏꯅꯦ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯗꯧ ꯂꯩꯔꯦꯅꯦ ꯑꯗꯣ ꯑꯩ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯑꯝꯇꯪ ꯃꯨꯟꯅ ꯈꯟꯖꯜꯂꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯇꯧꯔꯒ ꯅꯉꯣꯟꯗꯒꯤ ꯅꯝꯕꯔ ꯄꯤꯌꯣ ꯑꯝꯇ ꯄꯤꯌꯣ ꯍꯥꯏꯅ ꯇꯥꯟꯅꯈꯤꯕꯗꯣ ꯀꯥꯎꯔꯕꯣ ꯑꯩꯉꯣꯟꯗꯩ ꯅꯝꯕꯔ ꯂꯧꯈꯤꯕꯗꯤ ꯂꯩꯇꯦꯀꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣ ꯅꯪ ꯍꯥꯏꯗꯤ ꯀꯨꯏꯕꯗꯨꯅ ꯀꯥꯎꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯅꯠꯇꯦ ꯑꯗꯨꯏ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯂꯩꯇꯦꯕ ꯀꯅꯥꯝꯇ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯩꯃꯥ ꯂꯩꯕꯒꯤꯅꯦ ꯂꯩꯇ꯭ꯔꯤꯌꯦ ꯑꯩꯉꯣꯟ ꯏꯁꯥꯗꯒꯤ ꯅꯝꯕꯔ ꯂꯧꯗꯅ ꯀꯅꯥꯗꯩ ꯂꯧꯗꯣꯏꯅꯣ ꯀꯩꯅꯣꯅꯤ ꯏꯁꯥꯗꯒꯤ ꯅꯝꯕꯔ ꯂꯧꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯤꯗ ꯇꯧꯔꯛꯏꯁꯦ ꯂꯩꯕꯒꯤ ꯅꯝꯕꯔ ꯑꯩ ꯀꯅꯥꯗꯩ ꯂꯧꯗꯣꯔꯤꯒꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯉꯣꯟꯗꯩꯗꯤ ꯂꯧꯈꯤꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯅꯤꯕꯨꯗꯤ ꯇꯤꯟꯅꯩꯀꯣ ꯑꯗꯣ ꯇꯤꯟꯅ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯗꯤ ꯆꯟꯆꯟ ꯀꯧꯕ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯑꯝꯇ ꯍꯥꯏꯔꯛꯄꯗꯤ ꯂꯩꯇꯦꯕ ꯍꯣꯏ ꯑꯗꯨꯗ ꯈꯪꯗꯦꯁꯦ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏ ꯂꯧꯔꯒꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯇꯩ ꯅꯠꯇꯦꯗ ꯁꯨꯝ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯩꯁꯨ ꯀꯣꯏꯕꯁꯨꯅ ꯀꯅꯥꯝꯇ ꯀꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯁꯨꯝ ꯅꯪ ꯁꯨꯝ ꯍꯥꯟꯅꯗꯤ ꯁꯨꯝ ꯄꯥꯝꯃꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯅꯪ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥꯗꯣ ꯍꯪꯒꯦ ꯇꯧꯔꯛꯄꯅꯤꯗ ꯀꯩꯅꯣꯗ ꯁꯛꯁꯨ ꯈꯪꯅꯗꯅ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣꯗ ꯈꯥꯏꯕ ꯃꯥꯟꯁꯤꯜꯂꯦꯗ ꯑꯩ ꯈꯥꯏꯕ ꯅꯠꯇꯦ ꯍꯩꯃꯥ ꯑꯩ ꯅꯪ ꯈꯪꯉꯦ ꯅꯪ ꯋꯥꯡꯉꯤ ꯈꯣꯠꯂꯤ ꯍꯩꯃꯥ ꯎꯃꯔꯖꯤꯠ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯅꯪ ꯅꯤꯡꯁꯪꯉꯨꯗ ꯑꯝꯇ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯕꯗꯨꯕꯣ ꯌꯥꯝ ꯍꯦꯟꯅ ꯀꯨꯏꯕꯁꯨ ꯅꯠꯇ꯭ꯔꯤ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯦ ꯀꯥꯏꯗ ꯐꯦꯁꯕꯨꯛꯇꯒ ꯊꯦꯡꯅꯈꯤꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩ ꯐꯦꯁꯕꯨꯛꯇ ꯅꯪꯒꯤ ꯐ꯭ꯔꯦꯟꯒ ꯑꯣꯏꯗꯦꯀꯣ ꯑꯩꯅ ꯐꯦꯁꯕꯨꯛꯇꯒ ꯐ꯭ꯔꯦꯟꯒ ꯑꯣꯏꯈꯤꯗꯦ ꯍꯣꯏꯅꯦ ꯐꯦꯁꯕꯨꯛꯇꯒ ꯐ꯭ꯔꯦꯟ ꯑꯣꯏꯗꯦ ꯍꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯨꯟꯅ ꯐꯖꯅ ꯈꯪꯕꯤꯔꯝꯃꯦ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯗꯦ ꯍꯥꯏꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯅꯪꯅ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯔꯛꯏꯅꯤ ꯑꯩꯅ ꯅꯪꯁꯦ ꯄꯥꯝꯃꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯅꯤ ꯑꯗꯒꯤ ꯅꯪꯅ ꯅꯝꯕꯔꯗꯨꯁꯨ ꯄꯤꯔꯛꯏꯅꯦ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤꯗ ꯇꯧꯔꯒ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅꯕꯨꯗꯤ ꯍꯥꯏꯗꯦ ꯏꯃꯥꯟꯅꯕꯤ ꯇꯧꯔ ꯍꯥꯏꯍꯜꯂꯦ ꯑꯗꯨꯒ ꯄꯤꯒꯣ ꯍꯥꯏꯅ ꯄꯤꯔꯛꯑꯦ ꯅꯪꯅ ꯑꯗꯨꯗꯒꯤ ꯑꯩ ꯁꯤ ꯊꯝꯖꯤꯜꯍꯧꯕꯅꯦ ꯃꯔꯛ ꯑꯃꯗꯁꯨ ꯑꯩ ꯇꯧꯔꯛꯑꯝꯕꯅꯦ ꯑꯗꯨ ꯏꯕꯥꯅꯤꯁꯨ ꯁꯥꯟꯅꯔꯝꯕꯅꯦ ꯃꯔꯛ ꯑꯃ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯕꯗꯒꯤ ꯅꯉꯣꯟꯗ ꯇꯧꯕꯗꯣ ꯁꯪꯈꯤꯗꯕꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯑꯝꯗꯦꯀꯣ ꯑꯣꯟꯅꯕꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯁꯦ ꯌꯥꯔꯦ ꯅꯪ ꯀꯥꯎꯊꯣꯛꯄꯁꯨ ꯑꯣꯏꯔꯝꯃꯅꯤꯕꯀꯣ ꯑꯗꯣ ꯏꯕꯥꯅꯤꯗꯣ ꯁꯨꯝ ꯑꯩ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯏꯕꯥꯅꯤꯗꯣ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯌꯥꯒꯗ꯭ꯔꯕ ꯌꯥꯔꯣꯏꯗ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣꯗ ꯁꯛꯁꯨ ꯈꯪꯅꯗꯅ ꯀꯃꯥꯏꯅ ꯍꯦꯛꯇ ꯉꯁꯤ ꯈꯛꯇꯪ ꯐꯣꯟ ꯇꯧꯔꯛꯑꯒ ꯉꯁꯤ ꯈꯛꯇꯅꯦ ꯅꯪ ꯇꯧꯔꯛꯏꯁꯦ ꯀꯃꯥꯏꯅꯅꯣ ꯉꯁꯤ ꯈꯛꯇꯪ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯩ ꯅꯪ ꯈꯪꯉꯦ ꯍꯥꯏꯁꯤꯗꯤ ꯑꯩ ꯅꯪ ꯂꯣꯏ ꯈꯪꯉꯦ ꯅꯪꯅ ꯄ꯭ꯔꯨꯐ ꯄꯤꯔꯣ ꯑꯩꯁꯨ ꯂꯣꯏ ꯄꯤꯕ ꯉꯝꯅꯤ ꯑꯩ ꯅꯪ ꯈꯪꯉꯦ ꯍꯥꯏꯁꯤꯗꯤ ꯅꯪꯅ ꯄ꯭ꯔꯨꯐꯇꯤ ꯀꯃꯥꯏꯅ ꯑꯩꯗꯤ ꯑꯩꯅꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯃꯤꯡꯁꯨ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯇꯝꯃꯤꯟꯅꯔꯦ ꯍꯥꯏꯔꯦ ꯃꯤ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯗ ꯀꯃꯥꯏꯅ ꯈꯪꯉꯨꯗꯣꯏꯅꯣ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯂꯣꯏ ꯈꯪꯉꯤ ꯑꯗꯣ ꯑꯌꯥꯝꯕꯅ ꯈꯪꯉꯦ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯄꯥꯛꯅꯗꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯁꯦ ꯀꯩ ꯍꯥꯏꯅꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯀꯥꯕ ꯅꯠꯇꯕꯅꯤ ꯍꯣꯏꯅꯦ ꯗꯦꯜꯂꯤꯒꯤ ꯀꯥꯗ꯭ꯔꯒꯁꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯀꯥꯟꯅꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯗꯨꯅ ꯐꯖꯅ ꯈꯪꯉꯦ ꯑꯩꯅꯗꯤ ꯅꯪꯁꯦ ꯐꯖꯅ ꯈꯪꯉꯤꯗꯅ ꯑꯗꯨꯅꯅꯦ ꯍꯥꯏꯔꯤꯁꯤ ꯅꯪ ꯑꯗꯨ ꯃꯇꯝꯗꯁꯨ ꯅꯨꯄꯤꯁꯨ ꯀꯣꯏꯗꯦ ꯑꯗꯨ ꯅꯪꯁꯨ ꯁꯨꯝ ꯅꯝꯕꯔꯗꯣ ꯄꯤꯊꯣꯔꯛꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯪ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯨ ꯅꯪ ꯀꯣꯏꯗꯦꯕ ꯑꯩ ꯈꯪꯉꯦꯕ ꯅꯪ ꯀꯣꯏꯗꯦ ꯍꯥꯏꯒꯨꯝ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤꯅꯦꯕ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯔꯗꯤ ꯈꯣꯠꯂꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯇꯧꯔꯛꯑꯣꯏꯗ ꯅꯪ ꯀꯣꯏꯗꯦ ꯍꯥꯏꯅ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯄꯥꯎ ꯇꯥꯕꯒꯤ ꯁꯨꯝ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯇꯜꯂꯦꯗ ꯈꯥꯏꯕ ꯃꯥꯟꯁꯤꯜꯂꯦꯗ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟ ꯍꯧꯅꯕꯤ ꯌꯨꯇ꯭ꯌꯨꯕꯔꯒꯤ ꯍꯧꯅꯕꯤ ꯅꯪꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯡꯉꯕꯣ ꯑꯗꯨ ꯇꯧꯔꯛꯏꯔꯣ ꯀꯣꯜ ꯄ꯭ꯔꯦꯡꯒ ꯀꯔꯤꯅꯣ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯍꯥꯏꯕꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯔꯒ ꯅꯠꯇꯦꯀꯣ ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯒ ꯅꯪꯒꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ ꯑꯩꯅ ꯍꯩꯃꯥ ꯅꯠꯇꯦ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯇꯧꯅꯩꯗꯅ ꯀꯣꯜ ꯄ꯭ꯔꯦꯡ ꯑꯗꯣ ꯌꯥꯝ ꯍꯩꯅꯗꯕ ꯊꯕꯛꯅꯦꯕ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯀ ꯍꯥꯡꯉꯀꯥꯟꯗ ꯃꯤꯉꯣꯟꯗꯒ ꯄ꯭ꯔꯦꯡ ꯇꯧꯕꯤ ꯑꯗꯩꯗꯤ ꯅꯨꯡꯁꯤ ꯍꯥꯏꯖꯤꯟꯕꯤ ꯌꯥꯝ ꯇꯧꯋꯤꯗꯅ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯁꯦꯡꯕꯩꯅꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯔꯤ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯁꯨ ꯅꯪ ꯀꯅꯥꯗꯅꯣ ꯅꯃꯥꯟꯅꯕꯤꯗ ꯍꯪꯉꯣ ꯀꯅꯥ ꯈꯪꯉꯤ ꯅꯃꯥꯟꯅꯕꯤꯒ ꯇꯤꯟꯅꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯤ ꯍꯪꯉꯣꯕ ꯑꯗꯨꯗꯤ ꯈꯪꯅꯤꯕ ꯍꯣꯏ ꯇꯁꯦꯡꯅ ꯅꯪ ꯈꯪꯗꯦ ꯅꯝꯕꯔꯗꯁꯨ ꯑꯗꯨꯝ ꯑꯟꯅꯣꯟ ꯍꯥꯏꯅ ꯆꯣꯡꯊꯣꯛꯑꯦ ꯇ꯭ꯔꯨ ꯀꯣꯂꯔꯗꯁꯨ ꯁꯨꯃꯥꯏꯅ ꯃꯤꯡꯁꯨ ꯈꯪꯗꯦ ꯑꯁꯦꯡꯕ ꯅꯪꯅ ꯅꯝꯕꯔꯗꯣ ꯁꯦꯐ ꯇꯧꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩꯗꯤ ꯅꯍꯥꯟꯃꯨꯛ ꯋꯥꯔꯤꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯄꯤꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯍꯥꯟꯅ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯁꯦꯐ ꯂꯩꯐꯝ ꯊꯣꯛꯏꯅ ꯅꯝꯕꯔ ꯁꯦꯐ ꯂꯩꯐꯝ ꯊꯣꯛꯄꯗꯣ ꯅꯪꯅ ꯀꯛꯊꯠꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯍꯣꯏ ꯐꯔꯦꯁꯦ ꯀꯃꯥꯏꯅ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯅꯣꯏ ꯅꯨꯄꯤꯁꯤꯡꯁꯤ ꯅꯆꯤꯟꯁꯨ ꯌꯥꯝ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯆꯤꯟ ꯀꯟꯕ ꯅꯠꯇꯦ ꯍꯩꯃꯥ ꯆꯤꯟ ꯀꯟꯕꯒ ꯇꯥꯍꯜꯂꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯅꯪꯁꯨ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯟꯅꯗꯩꯁꯨ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯌꯥꯔꯤ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯣ ꯌꯥꯔꯣ ꯍꯥꯏꯕ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯣ ꯇꯜꯂꯤꯗ ꯀꯩꯅꯣ ꯇꯜꯂꯦ ꯍꯥꯏꯕꯣ ꯀꯩꯅꯣ ꯉꯁꯤ ꯈꯛꯇꯪ ꯐꯣꯟ ꯁꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯒ ꯇꯞ ꯍꯥꯏꯖꯤꯜꯂꯛꯑꯒ ꯌꯥꯔꯣꯏ ꯑꯩ ꯍꯥꯟꯅ ꯈꯪꯅꯕ ꯑꯣꯏꯗꯤ ꯐꯩ ꯈꯪꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯟꯅ
ꯃꯤꯕꯨ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯣꯅꯦ ꯉꯁꯤꯗꯣ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯈꯜꯂꯣꯅꯦ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦ ꯈꯜꯂꯣꯅꯦ ꯉꯁꯤꯇꯪ ꯐꯣꯟ ꯇꯛ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯈꯪꯅꯔꯁꯦ ꯌꯥꯔꯕꯣ ꯑꯗꯨ ꯀꯃꯥꯏꯅ ꯌꯥꯗꯣꯔꯤꯒꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯌꯥꯒꯗ꯭ꯔꯕ ꯑꯗꯨꯗꯣ ꯉꯁꯤ ꯈꯛꯇꯪ ꯅꯠꯇꯦꯗꯅ ꯑꯩꯗꯤ ꯀꯣꯂꯦꯖꯇꯤ ꯇꯝꯃꯤꯟꯅꯔꯛꯏꯅꯤ ꯍꯥꯟꯅ ꯅꯪ ꯈꯪꯉꯤꯅꯤ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯪꯉꯤꯅꯤ ꯈꯪꯅ ꯅꯪꯁꯨ ꯍꯪꯉꯤꯅꯦꯕ ꯑꯩ ꯃꯤꯡꯁꯨ ꯈꯪꯉꯤꯅꯦꯕ ꯅꯪꯒꯤꯁꯦ ꯈꯪꯅ ꯑꯩꯉꯣꯟꯗꯁꯨ ꯁꯥꯟꯅꯔꯤꯅꯦꯕ ꯈꯪꯗꯤꯌꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ ꯁꯥꯟꯅꯕ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯑꯗ꯭ꯔꯣ ꯀꯥꯏꯗꯤ ꯁꯥꯟꯅꯕ ꯑꯣꯏꯗꯣꯏꯒꯦ ꯅꯪ ꯌꯨꯇꯨꯕꯔ ꯀꯩꯅꯣ ꯌꯨꯇꯨꯕ ꯍꯥꯡꯉꯦ ꯀꯥꯏ ꯅꯪ ꯌꯨꯇꯨꯕ ꯍꯥꯡꯕꯕꯨ ꯑꯩꯕꯨ ꯈꯪꯗ꯭ꯔꯤ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕ ꯈꯪꯕ ꯑꯩ ꯌꯨꯇꯨꯕ ꯍꯥꯡꯉꯦꯗꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯒꯤ ꯁꯨꯝ ꯍꯪꯅꯔꯛꯄꯗ ꯅꯪ ꯌꯨꯇꯨꯕꯇꯣ ꯎꯃꯔꯖꯤꯠꯇꯣ ꯍꯥꯡꯈ꯭ꯔꯕꯅꯦ ꯌꯨꯇꯨꯕꯇꯣ ꯍꯥꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯈꯪꯗꯦꯗ ꯍꯣꯏ ꯍꯥꯡꯕꯨꯗꯤ ꯍꯥꯡꯉꯦꯀꯣ ꯍꯥꯡ ꯇꯥꯔꯒꯁꯨ ꯑꯗꯨꯏꯁꯨ ꯍꯥꯡꯁꯤꯁꯤꯅ ꯇꯣꯉꯥꯟ ꯑꯃ ꯊꯝꯈ꯭ꯔꯣꯅꯦ ꯍꯥꯏꯗꯤ ꯐꯣꯟ ꯈꯛ ꯇꯧꯁꯤꯜꯂꯛꯑꯒ ꯌꯦꯡꯉꯣ ꯑꯩꯅꯁꯨ ꯈꯪꯗꯕꯅ ꯍꯥꯏꯗꯤ ꯍꯥꯟꯅ ꯅꯝꯕꯔ ꯂꯧꯋꯦ ꯑꯩꯉꯣꯟꯗꯩꯁꯨ ꯂꯧꯗꯦ ꯌꯦꯡꯉꯣ ꯅꯪ ꯋꯥ ꯌꯥꯝ ꯁꯥꯡꯇꯣꯛꯑꯦꯗ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯃꯨꯛꯀꯅꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯔꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯀꯅꯨꯗ ꯃꯤꯅ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯑꯩ ꯀꯅꯥꯗꯩ ꯂꯧꯗꯣꯔꯤꯒꯦ ꯍꯥꯟꯅ ꯂꯩꯕꯒꯤ ꯅꯝꯕꯔꯁꯦ ꯅꯪꯉꯣꯟꯗ ꯇꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯃꯨꯛꯄ ꯃꯨꯛꯇꯕꯩ ꯋꯥ ꯅꯠꯇꯦꯗ ꯃꯨꯛꯄ ꯃꯨꯛꯇꯕꯩ ꯑꯗꯨꯃꯥꯏꯅ ꯋꯥ ꯅꯠꯇꯦ ꯍꯥꯏꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯍꯥꯏꯕ ꯅꯝꯕꯔꯁꯤ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯗꯩ ꯂꯧꯔ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯅꯝꯕꯔꯗꯣ ꯑꯩꯅ ꯄꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯁꯦꯞ ꯇꯧꯐꯝ ꯊꯣꯛꯑꯦ ꯅꯪꯅ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯤꯅ ꯑꯩ ꯈꯪꯉꯤꯅꯦ ꯑꯩ ꯈꯪꯅ ꯈꯪꯖꯟꯅꯗꯕ ꯁꯥꯔꯤꯅꯦ ꯅꯪꯒꯤꯗꯣ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯍꯥꯟꯅ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯣ ꯑꯩ ꯅꯉꯣꯟꯗ ꯊꯥꯔꯛꯎꯔꯣ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯊꯥꯒꯠꯂꯣ ꯍꯥꯏꯕ꯭ꯔꯕ ꯐꯦꯁꯕꯨꯛꯇꯒ ꯅꯪ ꯌꯨꯇꯨꯕ ꯍꯥꯡꯉꯤꯗꯣ ꯅꯪ ꯆꯥꯏꯒꯦ ꯍꯥꯏꯕ꯭ꯔꯣ ꯊꯥꯅꯤꯡꯕ ꯊꯥꯒꯠꯆꯧ ꯑꯩ ꯀꯩꯝ ꯈꯟꯕꯤꯗꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒ ꯍꯥꯟꯅ ꯊꯥꯅꯈꯤꯕ ꯑꯩꯅ ꯇꯁꯦꯡꯅꯀꯣ ꯊꯥꯅꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯅꯤꯕ ꯁꯨꯡꯊꯥ ꯊꯥꯅꯗꯅꯅꯦ ꯊꯥꯅꯩ ꯅꯪꯒꯤ ꯍꯩꯖꯤꯜꯂꯛꯄꯗꯨꯗꯤ ꯌꯨꯇꯨꯕ ꯁꯥꯎꯅꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯀꯦꯔꯤꯌꯔ ꯃꯥꯡꯒꯦꯔ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯊꯥꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯑꯩ ꯏꯁꯥꯅꯀꯣ ꯊꯥꯅꯈꯤꯕ ꯂꯩꯇꯕꯅꯤꯅ ꯑꯩ ꯊꯥꯒꯠꯂꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯞ ꯅꯠꯇꯦ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯤ ꯑꯩ ꯅꯠꯇꯦ ꯍꯣꯏ ꯑꯩ ꯅꯪ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯅꯤ ꯑꯩ ꯈꯪꯅ ꯑꯩ ꯅꯝꯕꯔ ꯈꯪꯅ ꯑꯩ ꯆꯟꯆꯟꯅꯤ ꯍꯥꯏꯔꯦ ꯅꯉꯣꯟꯗ ꯑꯗꯨꯅꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯅꯪꯗꯣ ꯈꯪꯗꯦ ꯈꯣꯠꯇꯦꯅ ꯑꯩ ꯐꯖꯅ ꯍꯥꯏꯔꯤꯗꯅ ꯑꯗꯨꯗ ꯅꯪꯅ ꯗꯞꯀ ꯇꯧꯁꯤꯜꯂꯛꯏꯗꯨꯅ ꯀꯩ ꯃꯔꯝꯒꯤ ꯗꯞ ꯇꯧꯁꯟꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯅꯪ ꯈꯪꯗꯦ ꯑꯗꯨ ಖꯪꯗꯦ ꯑꯗꯥ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯩ ꯀꯣꯂꯦꯖꯁꯨ ꯍꯥꯏꯔꯤ ꯁꯥꯏꯟꯁꯁꯨ ꯃꯥꯟꯅꯔꯛꯑꯦ ꯑꯗꯨ ꯃꯥꯟꯅꯔꯛꯑꯦ ꯑꯗꯨꯁꯨ ꯂꯣꯏ ꯍꯥꯏꯔꯤꯗꯅ ꯑꯩꯗꯣ ꯍꯣꯏ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯁꯤꯅ ꯂꯥꯁ ꯑꯣꯏꯔꯁꯤꯀꯣ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯅꯪꯁꯦ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯅꯝꯕꯔ ꯄꯤꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯅꯪꯅ ꯍꯣꯏ ꯅꯪꯅ ꯑꯇꯣꯞꯄ ꯀꯅꯥꯗꯩꯅꯣ ꯂꯧꯔꯝꯕꯗꯤ ꯌꯥꯏ ꯑꯗꯣ ꯂꯧ ꯇꯥꯔꯒꯁꯨ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯛꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯅꯈꯣꯟꯁꯦ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨ ꯇꯧꯔꯛꯄꯁꯨ ꯅꯠꯇꯦ ꯀꯨꯏꯔꯕꯅꯦ ꯆꯍꯤ 1 ꯃꯈꯥꯏꯒ ꯍꯦꯟꯖꯜꯂꯝꯅꯤ ꯑꯩꯈꯣꯏꯅ 3rd ꯁꯦꯃꯤꯁꯇꯔ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯀꯌꯥ ꯑꯣꯏꯔꯒꯦ ꯆꯍꯤ 1 ꯃꯈꯥꯏ ꯑꯣꯏꯇꯥꯔꯒꯁꯨ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯍꯥꯟꯅ ꯇꯧꯔꯛꯈꯤꯕ ꯐꯣꯟ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯈꯪꯐꯝꯊꯣꯛꯄ ꯅꯠꯇꯦ ꯈꯣꯟ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯗꯦ ꯅꯪ ꯍꯥꯏꯗꯣ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯪꯗꯨꯗꯤ ꯃꯤ ꯈꯥꯏꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯩꯁꯦ ꯃꯇꯝ ꯃꯥꯡꯉꯦ ꯅꯉꯣꯟꯗ ꯈꯥꯏ ꯇꯥꯔꯤꯍꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯨꯛꯂꯛꯀꯅꯣꯕ ꯑꯩ ꯅꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯥꯔꯛꯄꯁꯨ ꯉꯝꯅꯤ ꯑꯗꯒꯤ ꯅꯪꯒꯤ ꯐꯦꯁꯕꯨꯛꯇ ꯊꯤꯔꯒꯅꯦ ꯑꯩ ꯊꯥꯒꯠꯄꯁꯨ ꯉꯝꯅꯤꯕ ꯑꯗꯒꯤ ꯅꯪ ꯌꯨꯇꯨꯕ ꯁꯤ ꯅꯨꯄꯥꯁꯤꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯅ ꯊꯥꯒꯠꯄꯗ ꯅꯪ ꯃꯥꯏꯗꯣ ꯈꯨꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯊꯥꯒꯠꯂꯣꯅꯦ ꯑꯗꯨ ꯅꯪ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯦ ꯍꯥꯏꯇꯥꯔꯗꯤ ꯀꯥꯏ ꯊꯦꯡꯅꯁꯤꯒꯦ ꯀꯥꯏ ꯊꯦꯡꯅꯁꯤꯒꯦ ꯅꯪ ꯂꯩꯔꯤꯕ ꯖꯒꯥꯗꯨꯁꯨ ꯈꯪꯉꯤꯅꯦ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗ ꯊꯦꯡꯅꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔꯁꯦ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯊꯦꯡꯅꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯀꯩ ꯅꯨꯃꯤꯠꯇ ꯊꯦꯡꯅꯁꯦ ꯍꯥꯏꯕ ꯑꯗꯨ ꯑꯗꯥ ꯅꯠꯇꯦ ꯅꯪ ꯑꯩ ꯐꯖꯅ ꯈꯪꯉꯦ ꯅꯠꯇꯦ ꯑꯩ ꯅꯪ ꯇꯁꯦꯡꯅ ꯁꯨꯡꯈꯪ ꯈꯪꯗꯦ ꯅꯪꯅ ꯁꯛꯇꯣ ꯎꯔꯀꯥꯟꯗ ꯈꯪꯕ ꯌꯥꯏ ꯈꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯁꯥꯟꯅꯔꯛꯏꯁꯤꯗꯤ ꯑꯗꯨꯗꯤ ꯀꯅꯥꯗꯩ ꯅꯝꯕꯔ ꯂꯧꯔ ꯇꯧꯔꯛꯏꯅꯣꯕ ꯑꯩ ꯅꯝꯕꯔ ꯀꯅꯥꯗꯩꯁꯨ ꯂꯧꯗꯦ ꯑꯩ ꯍꯥꯟꯅꯒꯤ ꯅꯝꯕꯔ ꯂꯩꯖꯕꯅꯦ ꯑꯗꯨꯗꯩ ꯅꯪꯅ ꯇꯧꯔꯛꯄꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯅꯪ ꯆꯟꯆꯟ ꯀꯅꯥꯅꯣ ꯈꯣꯠꯅꯣ ꯍꯥꯏꯅ ꯈꯪꯗꯕꯗꯣ ꯑꯗꯨꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯅꯦꯕ ꯑꯩꯒꯤꯁꯦ ꯆꯨꯝꯅ ꯑꯁꯦꯡꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯗꯨꯕꯨ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯈꯪꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯁꯥꯎꯔꯤꯁꯤꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯅꯪ ꯐꯖꯅ ꯍꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯉꯥꯏꯈꯣꯅꯦ ꯐꯣꯟꯁꯨ ꯃꯥꯅ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯕ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯕ ꯑꯗꯨ ꯀꯩ ꯁꯥꯎꯕꯝ ꯊꯣꯛꯀꯦ ꯑꯩꯅ ꯁꯥꯎꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯌꯨꯇꯨꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯅꯤ ꯌꯥꯝ ꯐꯥꯎꯔꯦꯗ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯌꯥꯔꯣꯏꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯗꯨꯗ ꯅꯪ ꯁꯨꯝ ꯃꯔꯩ ꯊꯥꯡꯉꯒ ꯁꯨꯝ ꯀꯣꯏꯌꯦꯠ ꯌꯦꯠꯄꯗꯨꯗ ꯁꯥꯎꯕꯩ ꯋꯥꯅꯤ ꯁꯥꯎꯕꯩ ꯋꯥꯅꯤ ꯅꯠꯇꯦ ꯅꯪ ꯌꯨꯇꯨꯕꯔꯁꯦ ꯑꯩꯅꯀꯣ ꯄꯨꯂꯞ ꯑꯣꯏꯅ ꯃꯨꯊꯠꯄ ꯉꯝꯃꯤꯀꯣ ꯍꯣꯏ ꯌꯦꯡꯉꯁꯤꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯆꯦꯅꯦꯜ ꯇꯧꯔꯁꯤꯅꯦ ꯑꯃꯈꯛꯇ ꯂꯩꯖꯔꯤꯗꯣ ꯑꯩꯅ ꯂꯣꯏꯅ ꯊꯥꯒꯠꯄ ꯉꯝꯃꯦꯕ ꯍꯥꯟꯅ ꯊꯥꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯌꯦꯡꯉꯁꯦꯕ ꯑꯗꯨꯗꯤ ꯌꯦꯡꯉꯁꯦꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯄꯨꯔꯥ ꯃꯥꯡꯍꯟꯕ ꯉꯝꯃꯦꯕ ꯑꯩꯅ ꯑꯗꯨꯅ ꯅꯁꯥꯅ ꯌꯥꯖꯧꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯅꯪꯗꯨꯗꯤ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯅꯝꯕ ꯀꯧꯔꯦꯅꯦ ꯅꯣꯡꯃꯩ ꯆꯥꯛ ꯅꯝꯃꯒ ꯌꯥꯗ ꯌꯥꯔꯣꯏ ꯇꯧꯕ ꯇꯥꯔꯦꯅꯦ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯒ ꯂꯥꯏꯔꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩ ꯈꯪꯉꯤ ꯈꯣꯠꯂꯦ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯈꯪꯅ ꯆꯦꯜꯂꯤ ꯅꯪ ꯅꯨꯄꯤ ꯂꯩꯖ ꯇꯥꯔꯁꯨ ꯅꯣꯏ ꯁꯥꯏꯟ ꯂꯩ ꯇꯥꯔꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯅ ꯆꯤꯟ ꯊꯤꯕꯗꯣ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯅꯦ ꯑꯩꯁꯦ ꯅꯪꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯤꯠ ꯅꯝꯁꯤꯜꯂꯦꯗ ꯌꯥꯔꯣꯏꯗ ꯐꯣꯟꯁꯨ ꯃꯥꯅ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯨꯕ ꯈꯪꯗꯦ ꯍꯥꯏꯔꯨꯕ ꯌꯥꯏ ꯑꯣ ꯐꯔꯦꯀꯣ ꯑꯗꯣ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯌꯨꯇꯨꯕꯇꯣ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯀꯣ ꯑꯣ ꯌꯦꯡꯅꯔꯦ
ꯌꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯗꯨꯗꯤ ꯅꯪ ꯂꯩꯐꯝꯁꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩ ꯂꯩꯐꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯈꯪꯕꯒꯤ ꯅꯣꯏꯒꯤ ꯅꯠꯇꯦ ꯂꯩꯐꯝꯗꯣ ꯅꯠꯇꯦ ꯑꯩ ꯈꯪꯉꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯂꯩꯐꯝꯗꯣ ꯀꯥꯏꯗꯩꯅꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩꯒꯤ ꯂꯩꯐꯝꯗꯣ ꯅꯪꯅ ꯈꯪꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯩ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯂꯥꯛꯑꯒ ꯊꯥꯒꯠꯄ ꯈꯣꯠꯄ ꯃꯤ ꯃꯥꯡꯗ ꯑꯩ ꯀꯩꯅꯣ ꯇꯧꯊꯣꯛꯑꯅꯤ ꯐ꯭ꯂꯥꯛꯁ ꯇꯧꯊꯣꯛꯑꯅꯤ ꯑꯗꯨꯀꯥꯟꯗ ꯅꯪ ꯈꯪꯒꯅꯤꯕ ꯍꯣꯏꯅꯦ ꯇꯧꯅꯤꯡꯕ ꯇꯧꯔꯣꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯗꯣ ꯑꯩꯗꯤ ꯀꯩꯁꯨ ꯊꯥꯅꯈꯤꯕ ꯑꯃ ꯇꯧꯈꯤꯕ ꯂꯩꯇꯕꯅꯤꯅ ꯀꯩꯝ ꯈꯟꯕꯤꯗꯦꯕ ꯍꯥꯏꯗꯤ ꯅꯪ ꯂꯩꯐꯝꯗꯣ ꯑꯝꯇ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯂꯩꯐꯝ ꯈꯪꯕꯒꯤ ꯅꯪꯒꯤ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨ ꯈꯪꯕꯩ ꯅꯪ ꯍꯛ ꯂꯩꯇꯦ ꯍꯥꯏꯕ ꯍꯣꯏ ꯈꯪꯕ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯒꯤꯁꯤꯗ ꯑꯩ ꯋꯥꯆꯞ ꯍꯥꯡꯕꯅꯦ ꯁꯤ ꯅꯝꯕꯔꯁꯤꯗꯀꯣ ꯅꯪ ꯐꯣꯟ ꯇꯧꯔꯛꯏꯁꯤꯗ ꯑꯗꯨꯗ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯍꯥꯟꯅ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯉꯒꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯣ ꯑꯩ ꯇꯁꯦꯡꯅꯀꯣ ꯈꯪꯅꯈꯤꯕ ꯂꯩꯇꯦ ꯂꯥꯏꯔꯤꯛ ꯍꯥꯏꯗꯤ ꯍꯥꯏꯔꯛꯈꯤꯕꯁꯨ ꯂꯩꯇꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯗꯤ ꯏꯕꯥꯅꯤꯗꯣ ꯐꯖꯅ ꯈꯪꯅꯔꯁꯤ ꯌꯥꯔꯕ ꯌꯥꯔꯣꯏꯗ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕ ꯀꯃꯥꯏꯅ ꯌꯥꯗꯣꯔꯤꯒꯦ ꯌꯥꯕ ꯅꯪ ꯌꯥꯗ ꯉꯁꯤꯇꯪ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯈꯪꯅꯔꯁꯦ ꯅꯪ ꯀꯃꯥꯏꯅ ꯌꯥꯗꯣꯔꯤꯒꯦ ꯅꯪꯉꯣꯟꯗ ꯑꯣꯏꯔꯁꯨ ꯀꯅꯥꯅ ꯌꯥꯗꯣꯔꯤꯒꯦꯕ ꯑꯩꯉꯣꯟꯗ ꯑꯣꯏꯔꯁꯨ ꯅꯠꯇꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯔꯦꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯁꯦ ꯈꯪꯉꯦ ꯑꯩꯅ ꯅꯪꯁꯦ ꯈꯪꯉꯤ ꯀꯣꯂꯦꯖꯁꯨ ꯇꯝꯃꯤꯟꯅꯔꯛꯏꯅꯤ ꯑꯗꯨꯗꯣ ꯑꯦꯛꯁꯦꯞ ꯇꯧ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯣ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯦ ꯅꯪꯒꯤ ꯃꯦꯁꯦꯖ ꯂꯩ ꯅꯪꯒꯤ ꯂꯣꯏꯅ ꯂꯩ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯑꯩꯅ ꯊꯥꯒꯠꯀꯅꯤꯀꯣ ꯅꯪꯒꯤ ꯏꯕꯥꯅꯤ ꯊꯥꯒꯠꯅꯔꯝꯕ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕ ꯌꯥꯝ ꯍꯥꯏꯗꯤ ꯅꯪꯅ ꯑꯩ ꯈꯪꯉꯦ ꯊꯥꯅꯔꯝꯕ ꯅꯪꯅ ꯑꯩ ꯈꯪꯉꯦ ꯍꯥꯏꯅ ꯐꯖꯅ ꯊꯥꯅꯔꯝꯃꯤꯅꯦꯀꯣ ꯆꯥꯛ ꯆꯥꯔꯕꯣ ꯈꯣꯠꯂꯕꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯅꯪ ꯈꯪꯗꯦ ꯍꯥꯏꯅ ꯆꯦꯜꯂꯤꯗꯨꯕ ꯑꯗꯨ ꯅꯪ ꯂꯩꯊꯣꯛꯑ ꯆꯦꯟꯒꯦ ꯈꯟꯕꯅꯦꯕ ꯑꯩꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯑ ꯆꯦꯟꯒꯦ ꯈꯟꯕ ꯅꯠꯇꯦꯅꯦ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯅ ꯁꯨꯡꯊꯥ ꯊꯥꯅꯗꯕꯗꯨꯕꯨ ꯊꯥꯅꯩꯌꯦꯅ ꯀꯤꯠ ꯅꯝꯁꯤꯜꯂꯛꯄꯗꯨꯗꯤ ꯁꯥꯎꯅꯤꯡ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯥꯎꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤꯗꯣ ꯑꯦꯛꯁꯦꯞ ꯇꯧ ꯍꯥꯏꯕꯅꯤꯅ ꯑꯩ ꯈꯪꯉꯦ ꯍꯥꯏꯅ ꯀꯃꯥꯏꯅ ꯈꯪꯗꯕ ꯃꯤꯗꯨ ꯀꯃꯥꯏꯅ ꯈꯪꯉꯦꯅ ꯑꯦꯛꯁꯦꯞ ꯇꯧꯗꯣꯏꯅꯣ ꯑꯦꯛꯁꯦꯞ ꯇꯧꯗꯣꯏꯅꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦꯅꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯅꯪꯅ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯌꯨꯇꯨꯕꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯅꯪꯅ ꯃꯨꯛꯏꯗꯣ ꯅꯃꯥꯟꯅꯕꯤ ꯀꯅꯥ ꯇꯤꯟꯅꯔꯦ ꯏꯃꯥꯟꯅꯕꯤ ꯀꯅꯥ ꯇꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯅꯥ ꯇꯤꯟꯅꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯦꯂꯣꯗꯤ ꯇꯤꯟꯅꯔꯛꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯗꯨ ꯃꯣꯏ ꯀꯩꯅꯣꯗꯒꯤ ꯕꯖꯥꯔꯗꯒꯤ ꯀꯅꯥ ꯇꯤꯟꯅꯔꯦ ꯑꯗꯨꯗꯤ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯕꯖꯥꯔ ꯃꯌꯥꯗꯒꯤ ꯑꯗꯣ ꯀꯅꯥ ꯇꯤꯟꯅꯔꯦ ꯂꯩꯁꯅꯥ ꯇꯤꯟꯅꯔꯦ ꯃꯦꯂꯣꯗꯤ ꯃꯣꯏ ꯇꯤꯟꯅꯔꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯗꯨ ꯇꯤꯟꯅꯔꯒ ꯅꯪ ꯀꯣꯂꯦꯖꯇꯨ ꯇꯣꯏꯅ ꯂꯥꯛꯑꯝꯒꯅꯤꯀꯣ ꯑꯗꯣ ꯀꯣꯂꯦꯖꯇ ꯅꯪ ꯂꯥꯛꯏ ꯇꯣꯏꯅ ꯀꯣꯂꯦꯖ ꯇꯣꯏꯅ ꯂꯥꯛꯑꯝꯒꯅꯤ ꯀꯣꯂꯦꯖ ꯇꯣꯏꯅ ꯂꯥꯛꯑꯒ ꯑꯩꯅ ꯈꯪꯗꯣꯏ ꯃꯔꯝꯁꯦ ꯑꯗꯣ ꯅꯪꯗꯤ ꯅꯪ ꯑꯗꯨ ꯁꯥꯟꯅꯕꯅꯦꯕ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯉꯣꯟꯗ ꯁꯥꯟꯅꯕ ꯅꯪ ꯅꯠꯇꯦ ꯑꯁꯦꯡꯕ ꯑꯩ ꯅꯉꯣꯟꯗ ꯅꯃꯤꯡꯒ ꯁꯥꯟꯅꯕ ꯂꯣꯠꯂꯀꯥꯟꯗ ꯅꯠꯇꯦ ꯁꯥꯟꯅꯕꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯅꯉꯣꯟꯗ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯩ ꯅꯉꯣꯟꯗ ꯃꯇꯝ ꯃꯥꯡꯗꯅ ꯑꯩ ꯀꯩꯒꯤ ꯁꯥꯟꯅꯗꯣꯔꯤꯒꯦ ꯃꯇꯝꯒꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯑꯩꯁꯤꯕꯨ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯕ ꯊꯕꯛ ꯂꯩꯕ ꯌꯥꯝ ꯂꯩꯇꯕꯗꯨꯗꯤ ꯂꯩꯅꯦ ꯑꯩꯅ ꯎ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯗꯤ ꯐꯣꯟ ꯇꯧꯔꯛꯑꯕꯅꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯣꯏ ꯑꯍꯥꯟꯕꯗ ꯍꯪꯉꯦ ꯑꯗꯨꯗꯩꯗꯤ ꯁꯨꯝ ꯆꯟꯆꯟꯅꯦ ꯍꯥꯏꯔꯦ ꯈꯪꯗꯦ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯤꯗꯨꯅꯗꯤ ꯍꯣꯏ ꯌꯥꯔꯦ ꯀꯣ ꯅꯪ ꯌꯨꯇꯨꯕ ꯃꯆꯥ ꯑꯃ ꯄꯥꯏꯁꯜꯂꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯅꯨ ꯌꯥꯔꯦ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯁꯤꯜꯂꯒ ꯇꯧꯕ ꯅꯠꯇꯦꯅꯦ ꯌꯨꯇ꯭ꯌꯨꯕꯇꯨꯗꯤ ꯍꯣꯏ ꯇꯣꯛꯊꯣꯛꯑꯁꯦ ꯍꯥꯏꯅꯦ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯤꯅ ꯉꯝꯃꯒ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯑꯗꯨꯅꯅꯦ ꯉꯝꯃꯒ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯗꯦꯕ ꯅꯪꯅ ꯈꯪꯅ ꯆꯦꯟꯕꯗꯣ ꯑꯗꯨ ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦ ꯈꯣꯠꯇꯦ ꯄꯥꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯁꯥꯎ ꯌꯥꯗꯦ ꯑꯩ ꯑꯇꯣꯞꯄ ꯈꯪꯅꯔꯦ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯁꯤꯗ ꯈꯪꯗꯦꯒ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯍꯥꯏ ꯅꯪꯅ ꯇꯧ ꯂꯩꯔꯤꯗꯣ ꯈꯪꯗꯦ ꯃꯤ ꯃꯁꯛ ꯈꯪꯗꯅ ꯍꯦꯛꯇ ꯃꯤ ꯑꯃ ꯁꯨꯡꯈꯪ ꯈꯪꯗꯕ ꯏꯁꯇ꯭ꯔꯦꯟꯖꯔ ꯑꯃꯅ ꯍꯪꯉꯛꯑꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯛꯑꯗ꯭ꯔꯥ ꯍꯥꯏꯁꯦ ꯍꯥꯏꯗꯣ ꯈꯪꯗꯦ ꯌꯥꯔꯦꯁꯦ ꯑꯩ ꯊꯝꯃꯒꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯐꯔꯛ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯅꯪ ꯑꯩꯒꯤ ꯍꯥꯏꯕꯒꯨꯝꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯈꯣꯏꯁꯨ ꯁꯤꯡꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯉꯥꯏꯈꯣꯅꯦ ꯑꯗꯨꯗꯤ ꯅꯪ ꯀꯩꯅꯣꯗ ꯔꯣꯜ ꯅꯝꯕꯔ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯔꯣꯅꯦ ꯑꯩ ꯔꯣꯜ ꯅꯝꯕꯔ ꯅꯪ ꯈꯪꯕꯩ ꯅꯊꯧ ꯇꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯔꯣꯜ ꯅꯝꯕꯔꯗꯣ ꯀꯨꯏꯔꯦ ꯈꯪꯉꯗꯤ ꯀꯥꯎꯈ꯭ꯔꯦ ꯅꯪ ꯔꯣꯜ ꯅꯝꯕꯔꯒꯗꯣ ꯃꯁꯛ ꯀꯥꯎꯈ꯭ꯔꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯉꯣꯏꯗ꯭ꯔꯣ ꯑꯩ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯇ ꯌꯦꯡꯉꯨ ꯂꯤꯁꯇꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯂꯩꯌꯦ ꯍꯧꯖꯤꯛ ꯅꯠꯇꯦ ꯅꯪꯅ ꯑꯩ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯒ ꯑꯩꯒꯤ ꯎꯄꯨꯒ ꯐꯥꯛꯇꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤ ꯀꯥꯔꯠꯀꯗꯣ ꯊꯤꯔꯒ ꯌꯦꯡꯉꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯌꯦꯡꯉꯣ ꯍꯥꯏꯗꯕꯩ ꯃꯊꯧ ꯅꯠꯇꯦꯅꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯅꯪ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯇꯝꯃꯝꯃꯦ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖ ꯇꯝꯃꯝꯃꯤꯅꯦ ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤ ꯀ꯭ꯂꯥꯁꯀꯤ ꯔꯣꯜ ꯅꯝꯕꯔꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯑꯩ ꯐꯤꯛꯁ ꯑꯗꯨꯝ ꯀ꯭ꯂꯥꯁꯀꯤ ꯔꯣꯜ ꯂꯩꯔꯝꯒꯅꯤ ꯅꯝꯕꯔ ꯑꯗꯨ ꯂꯩꯅꯦ ꯍꯥꯏꯔꯛꯑꯣ ꯀ꯭ꯂꯥꯁꯀꯤ ꯍꯥꯏꯕꯅꯤꯗ ꯔꯣꯜ ꯅꯝꯕꯔ ꯂꯩꯅꯦ ꯑꯗꯨ ꯊꯑꯣꯏꯅ ꯅꯪꯉꯣꯟꯗ ꯄꯤꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯑꯩꯅ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ ꯅꯪ ꯑꯗꯨꯛ ꯌꯥꯝ ꯃꯨꯛꯏꯗꯣ ꯅꯪ ꯀꯔꯤ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯅꯪ ꯌꯨꯇꯨꯕ ꯃꯆꯥꯗꯣ ꯑꯩꯅ ꯊꯥꯒꯠꯀꯅꯤ ꯈꯪꯉꯕ ꯑꯗꯒꯤ ꯅꯪ ꯀꯔꯤ ꯇꯧꯔꯛꯑꯦ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯐꯖꯅ ꯈꯪꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯐꯔꯦ ꯊꯝꯃꯦ ꯃꯌꯥꯝ ꯑꯩꯅ ꯑꯣꯏꯅ ꯊꯝꯃꯦ ꯃꯥꯅ ꯊꯝꯗ꯭ꯔꯤꯉꯩꯗ ꯃꯥꯗꯤ ꯈꯔ ꯏꯪ ꯇꯞꯆꯕꯅꯦꯕꯀꯣ ꯏꯪ ꯇꯞꯆꯩꯌꯦ ꯑꯗꯣ ꯑꯩꯅ ꯑꯣꯏꯅ ꯁꯥꯎꯖꯜꯂꯒ ꯊꯝꯖꯟꯕꯤ ꯐꯤꯕꯝꯅꯦꯕꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯁꯧꯒꯠꯂꯛꯀꯗ꯭ꯔꯥ ꯈꯟꯕꯅꯦ ꯍꯦꯟꯖꯟꯅ ꯁꯧꯒꯠꯂꯛꯇ꯭ꯔꯥ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯃꯥꯁꯦ ꯌꯥꯝ ꯏꯪ ꯇꯞꯄ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯃꯥ ꯁꯧꯒꯠꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯣꯜ ꯄ꯭ꯔꯦꯡꯅꯦ ꯚꯥꯏ ꯍꯥꯏꯗꯣꯛꯑꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯃꯊꯥꯗꯤ ꯀꯩ ꯁꯥꯗꯣꯏꯅꯣ ꯀꯩꯁꯨ ꯁꯥꯔꯣꯏꯕ ꯃꯥꯗꯣ ꯑꯗꯨ ꯇꯥꯔꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯃꯀꯣꯛꯇ ꯇꯧ ꯂꯩꯔꯝꯗꯣꯏꯅꯦꯕ ꯀꯅꯥꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯃꯥꯁꯦ ꯊꯤꯒꯠꯅꯤꯡꯕ ꯃꯑꯣꯡ ꯇꯧꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯦ ꯇꯧꯔꯝꯗꯣꯏꯁꯦ
ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯥꯏꯗꯣꯛꯑꯒꯦ ꯃꯦꯝ आपने जिस नंबर पर फोन किया है पायरक वो तबरा एक कहीं VIP पोते नंबर है तो कृपया आप बात करने में ध्यान रखें hello hello karino kari mai do wali ge bai ai prank tawbane nongoda kari kana ai premika ne premika kari na khole nga sai di male do ne kari no na i ma nate ba ai prank tawbane bako nongoda nang na kok do saramani khara isa ba sa da nang kai khusana no dubo khusana to pa kari khusan nang ai ngon da to pa mi bank taro ke nang mai taro ke de ko ong ta o prank di torok pa yawgra ba to pa da yaw kre oh adune ai di matha na kok to kitang lei khatlamani aina aina ma torok pa ne amuka di ka mai na nang na ba taw chile du chan chan ne ji le du ga adune ai mingga don nei ro kai digi no ngatang ro khanjala da mini ge taw chila ga adune oi sumaina khara sana di yadrene hoi ai na kon ga to tien yam taw wa hai be wari ni ne mane ado bai ai video na mi bako ai ki se video na mi ado nang ge YouTube kro si ya hoi YouTube ki ne ba ado nang ge wa hairo adegi mingon da su kitang kaino taw bako nang hiding do hairo adegi nang ya pam do hairo ai me kitang khangalab ge hoi ha ke nang ado matung da smai sana bi sana ra no go hairo to ai video ni hon ga dang tong e hairo hoi ha ke mayam kenogi premika na matung da phone tarawa chung pai bai ka lo no adu nate me magi channel su lai bane ai hapam ge description da su adegi site su thogalam ge umerji da haina lai bane adu my channel se changaga aingoda subscribe like to bu su maina loi toksun bio ba adu nang su hairo khara hoi keno na ado mayam premika gi channel se mayam jam ti nungai bane premarak ta peng taw kan ngati engon da tare ado ma so mo aina ni kama da nang di kon pha la ni ma tang de di yeng na se ai kon na to pa ma sa ta taw kan ni hoi bai du thom hoi yeng na se mayam ma premika gi channel se subscribe to pinramo mayam na 30k start ya wala se 30k yaudram ne ma gi di 10k se ma di video pak thaga tabai pak yaudaba ne bako mayam ado ma su ma di ka hai ni prank nunga amta tawde ha ba ma tawri se aduna mina kena tawde ni nungdi am nungai bane ma gi na kai ni ma sa gi talent lai jabane ba ma gi na tawri se talent lai bisu kan yam yeng bide ba noi soi de sang yeng biwa ba ma sa gi talent se yeng da bane ba ho channel subscribe to pinramo share man tang ta nam pinramo to ga ai channel ju mayam na khangi da na ado mayam premika na ning khangamani to mayam na ai ju tang ko mo ge ta ja hoi hoi thamme bai ko hoi ado matung da sanadi sanara no go matung na atopa na nang gi su lakini matam hoi thamgre ma'am ado magi khoi imanabi gi channel su leibane bako asi asengbagi moida haide mangonda haide haidi khoi ni de pak wari sana banate ba haidi phaja YouTube hangna tar sune khaini WhatsApp ta message thanai ba message thanar bai sumai thengna se adu thengna badi phangda ba thabak chinbegi ko adumai toy ba call loina sumaina tasengna call loi sana de adi college ka ba matam da su ai science department na te ko ai arts department ne adu da ma je imanabi gi mamana bane ba adu da khoi kaisu thengnaru de ba pakna adu kamaina YouTube hang padigi thengnarak bane ba ko imana masu college tamame khotlame haibigi adudagi YouTube tawramadi khoi sumaina tawraga khangnarakbane ba number leinaraga ado me amai channel do link da hapamage ado soiden changa yengbiyo aduga aigi channel se prank se nungairaga di like subscribe tawsanbiramo comment piramo mayam mathang video da amuga thengnarase thank you for watching bye bye